listening Manipuri Wari Tamilasi, a Manipuri audio YouTube channel. Manipuri Wari Taminasi YouTube channel asida wari tabiribasingbu naubi khangembamna ikununa khurumjeri ngasi amuk puduna lakjeri laingamdre taibangsida haiba wari asigi ani suba saru meyamda kudol tamjeri taminarsi. Sana kimanbana tawphang khangdana ahingduda hospital gi lambiduda amuk mamai leiduna thauba horagi nupidusu amuk gari mamangda naptuna laklami asuki matik yangna thawi mafam marang amata su khangdre nupidusu maya higatuna sanada munna yingduna lei mamitusu ngorok ngongna tawbaduda mamaiduna mushin muna munna yinglaga gari thawiba sanada phan sungsillaga sanada kanna konsillaga mafam marang khangdana pangthada thajilli makhori mepasu horgi sana mongsong amada gari tu thausinkhre khanglep lepkhre gari tu su koirau lawi nupi du dagi nanthoknaba hotnai adubu pa ngamde sana wabana su loire makhutna gari gi thongdu hangnaba hotnai uchin nasinna thongdu di hangdorakle sana gari manungdagi leimai da ontharakle onthariba mafam du su pukri oi kongum macha amadani sana masadu punglup luple doctor ama oibagi phajaraba ngauraba phurit phajakraba phizolatu ina punglup lupi namthiba manamna ngasidi sanadu asipa apumba amaga pangkhak nakhre sana thak thak niki khonjel thokna kappi aibu suna odano aibu hatopiro asumna sana koirau lawi kana su tabide mana lauri bado khonjel khonthang yeina maikei amadagi maikei amada khonjel singadu thungna magi khonjelna punin nilli angawba amagum koirei leiduna yengi makhutna machindo matomta menchilli masa tasinduna tapna phamthai ahing matam oibana kanamtagi khonjel su takidre arapada huina lakna khongbadu tai huina kapagi khonjel su asum taragi ngaihakti mongsong aduda mamit mana langthoktuna akibagi saktam galoinana phamli ningtham thagi matam oibane masa pumbadu ina punglup luppe thak thak niki sanado maikei kadom da chatlaga kadai da kari tawgani wakhal amata su thokidre ngaiyak asum phamlingai magi maring jumda ing lauba manam nam thi khraba khut amana tap pairagi khangprek khangna phamna khangsong songi khanglaw lawi phibam thiraba maga masak chap manaba amana maya higatuna mangak non thaduna mangonda munna yengduna leirami sana tung handuna phamset chitlaga nangkanano ha nangkanano haibane aibu kari olibano asuna utkadabagi saru aibu hatopiro se aibu hatopiro aina kari lan kiduna aibu asu bahan biriba henmalle aibu opase henmalle ai ware sana kapalepte nupa aduna nangi naral takho haibro ha nangi naral asi hairaga asum sangsilakduna makhongda tap pairaga soro jingi sana koirau lawi nan thoraklaga mafam marang khangdana kochel amuk seli leptana laptakna sanana ure yum ama yumduda sensilabadi mahaki mathwai hinglani khanjai kanna seli uri amada amu makhongdu loksinduna amu uprak upna tui amuk hogalaga cheli yumdugi gate tusu ihang hangdokna ui sana kanna sensili adubu yumdugi akoibadu napitana pungsong songjillaba yum mama oirami adubu yum adugi manungda changnaba hotnaduna thong paliba adomda kanna sensili adubu yum adudi sojaw londuna leirami sodu phakainaba kanna hotnai adubu ngamlamde thong aduda ngathaduna so chawna honduna mamit jejet usinduna ngaihak leptuna lei ikhang khanghodana thongdu
ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯄꯗ ꯁꯅꯥ ꯂꯣꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯏ꯫ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯏꯃꯨꯡꯗꯨꯁꯨ ꯃꯩ ꯑꯃꯠꯇ ꯉꯥꯜꯂꯝꯗꯦ, ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯊꯣꯡꯗꯨꯁꯨ ꯑꯃꯨꯛ ꯃꯇꯣꯝꯇ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯗꯨꯗ ꯃꯈꯣꯡꯅ ꯑꯃꯨꯛ ꯀꯥꯎ, ꯃꯈꯨꯠꯅ ꯑꯃꯨꯛ ꯊꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯀꯣꯏꯔꯥꯎ ꯂꯥꯎꯏ, ꯀꯅꯥꯅꯣ? ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯤ ꯀꯅꯥꯅꯣ? ꯍꯥꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡꯁꯦ ꯍꯥꯡꯉꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯊꯣꯡꯁꯤ ꯍꯥꯡꯉꯣ꯫ ꯇꯥꯂꯛꯇꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯌꯥꯝꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯡꯉꯛꯏ꯫ ꯍꯥꯡꯂꯛꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯀꯅꯥꯅꯣ? ꯊꯣꯡꯅꯥꯎ ꯍꯥꯡꯂꯤꯕ ꯀꯅꯥꯅꯣ? ꯈꯪꯍꯧꯗꯦ꯫ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛ ꯃꯈꯣꯟ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯀꯥꯗꯨ ꯃꯩ ꯈꯪꯉꯥꯟ ꯉꯥꯜꯂꯛꯏ꯫ ꯎꯔꯦ ꯁꯅꯥꯅ ꯀꯥꯗꯨꯗ ꯆꯥꯏꯔꯤꯕ ꯃꯤꯔꯥꯡꯇꯅ ꯎꯐꯨꯟꯇꯅ ꯊꯜꯂꯕ ꯀꯥꯗꯨꯒꯤ ꯁꯛꯇꯝ, ꯏ ꯇꯩꯔꯕ ꯐꯤꯆꯦꯠ ꯐꯤꯒꯥꯏ, ꯀꯥꯡ ꯍꯌꯤꯡꯇꯅ ꯌꯣꯝꯂꯕ ꯃꯐꯝꯗꯣ꯫ ꯌꯥꯝꯅ ꯀꯤꯅ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯎꯔꯛꯏ꯫ ꯃꯉꯛ ꯄꯩꯔꯞ ꯇꯧꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ, ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯣꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ꯫ ꯁꯅꯥꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯉꯥꯜꯂꯝꯕ ꯃꯩꯁꯨ ꯈꯞꯄ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯃꯆꯤꯟ ꯆꯤꯡꯈꯠꯂꯞ ꯇꯧꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯉꯪꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯂꯦ꯫ ꯁꯅꯥꯁꯨ ꯀꯥꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯡꯖꯤꯟ ꯑꯃꯗ ꯀꯥꯟꯁꯤꯜꯂꯨꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯑꯃꯨꯛꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯅꯨꯄꯤꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯟꯕꯤꯕ? ꯅꯪꯕꯨ ꯀꯟꯕꯤꯕ? ꯅꯪ ꯀꯅꯥꯅꯣ? ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯇ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯁꯅꯥꯅ ꯑꯩꯒꯤ ꯏꯔꯥꯜ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯥꯛꯂꯒꯦ, ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ, ꯑꯩ ꯍꯥꯏꯔꯒꯦ, ꯑꯩꯅ ꯍꯧꯈꯤꯕꯁꯤꯡꯗ ꯑꯩꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩ ꯍꯥꯏꯔꯒꯦ, ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯁꯅꯥ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯌꯧꯔꯛꯂꯦ꯫ ꯁꯅꯥ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ, ꯀꯣꯏꯔꯥꯎ ꯂꯥꯎꯏ, ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯣ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯅꯥꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥ ꯆꯦꯟꯁꯤꯟꯗꯨꯅ, ꯁꯥꯔ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯁꯥꯔ꯫ ꯁꯅꯥ ꯃꯁꯥꯗꯨ ꯋꯥꯃꯟꯕꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨ ꯁꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯂꯥꯛꯅꯔꯤ꯫ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯕꯨꯡꯉꯣ ꯍꯜꯂꯛꯂꯦ꯫ ꯍꯜꯂꯛꯄꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯪꯗꯦ꯫ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯉꯥꯛꯇ ꯃꯄꯥ ꯔꯥꯖ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯕꯨꯡꯉꯣ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯅꯦ ꯑꯣꯂꯤꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ, ꯑꯗꯨꯕꯨ ꯑꯕꯨꯡꯉꯣ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯛꯏ, ꯃꯃꯥ, ꯑꯩ ꯃꯣꯏꯅ ꯀꯧꯔꯦ, ꯃꯃꯥ, ꯅꯪ ꯂꯥꯛꯑꯣ ꯃꯃꯥ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯅꯦ, ꯃꯕꯣꯛ, ꯃꯄꯨ ꯑꯃꯗꯤ ꯃꯄꯥ ꯔꯥꯖ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯆꯠꯄꯁꯨ ꯉꯝꯗꯕ ꯃꯄꯥ ꯔꯥꯖ ꯇꯧꯐꯝ ꯈꯪꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ, ꯃꯆꯥ, ꯄꯄꯥꯒꯤ ꯃꯆꯥ, ꯄꯄꯥꯒꯤ ꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯄꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯊꯣꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯗꯨ ꯃꯄꯥꯟꯗ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯤ꯫ ꯇꯥꯂꯛꯇꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯆꯨꯊꯔꯛꯏ꯫ ꯈꯥꯛ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯨꯔꯤ꯫ ꯑꯣꯂꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯑꯕꯨꯡꯉꯣꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯑꯕꯨꯡꯉꯣꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯕꯣꯛ, ꯃꯄꯨ
ꯄꯨꯝꯅꯃꯛ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡ ꯈꯔꯗꯤ ꯄꯥꯊꯔꯛꯂꯦ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ, ꯑꯕꯨꯡꯉꯣꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤ꯫ ꯃꯄꯥ ꯔꯥꯖ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯏꯟꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯃꯅꯦ ꯑꯣꯂꯤ ꯃꯄꯥꯟꯗ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯂꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯃꯥ! ꯑꯕꯨꯡꯉꯣ! ꯑꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ?" ꯑꯕꯨꯡꯉꯣꯗꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯀꯟꯅ ꯑꯕꯨꯡꯉꯣꯗꯨ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯕꯨꯡꯉꯣꯕꯨ ꯇꯥꯟꯅꯩ꯫ ꯑꯕꯨꯡꯉꯣꯗꯤ ꯀꯥꯗꯨꯗ ꯊꯣꯡ ꯑꯃꯨꯛ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯪꯈ꯭ꯔꯤꯕ ꯀꯥ ꯑꯗꯨ ꯑꯃꯣꯠꯄ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯒꯤ ꯊꯝꯐꯝ ꯀꯥꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯊꯤꯜꯂꯤ, ꯑꯗꯨꯕꯨ ꯍꯥꯡꯂꯛꯇ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯅꯤꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ ꯇꯨꯛ ꯇꯨꯛ ꯂꯥꯎꯕ꯫ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯔꯥꯖ ꯍꯥꯏꯗꯣꯛꯈꯤ, "ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯃꯅꯤꯡꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ?" ꯑꯃꯨꯛ ꯑꯉꯥꯡ ꯑꯃ ꯍꯧꯅ ꯀꯞꯄꯤ, ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯄꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯤꯠꯇꯃꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯊꯣꯡꯗꯨꯁꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ, ꯑꯗꯨꯒ ꯈꯪꯊꯤꯡ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯈꯪꯅ ꯂꯥꯎꯏ, "ꯏꯃꯥ!" ꯑꯃꯨꯛꯁꯨ ꯃꯄꯥꯟꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯏ, ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯕꯨꯡꯉꯣꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯄꯥꯟꯂꯣꯝꯗ, "ꯃꯃꯥ! ꯃꯃꯥ ꯂꯥꯛꯑꯣ, ꯅꯪ ꯆꯠꯈꯤꯅꯣ, ꯃꯃꯥ!" ꯔꯥꯖꯅ, "ꯄꯄꯥꯒꯤ ꯕꯨꯡꯉꯣ, ꯄꯄꯥꯒꯤ ꯃꯆꯥ, ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ, ꯑꯕꯨꯡꯉꯣ!" ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯕꯨꯡꯉꯣꯒꯤ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫